ngasi phongkhiba tongan Manipuri sephongsing amasung thokiba thawdo wathoksingdagi maruoibi ipausing miyamda thamjigi ahanbada kanglipakki maira newsdagi lakhosaraga sakangnabasingna MPCC gi BP Haresur Goswami gi yumda nongmai round tararong kapsilamle nongmai kapsilamgi thawong asibu CLP gi leader o ibobina condemn dawkre Manipur Pradesh Congress Committee MPCC ki Vice President Oibdanatana spokesperson Oina sa Thaupuri bi Imphal East ki Wangkhai Konsam Laikai Boys School Lekta Leiba Haresur Gosmi gi mayumda ngarang ihing nongyai matung tarpung tara matung pung taragani thuiga makhairum taba matamna sakhangdaba khulai paiba myoi khrana nomai rong tararong kapsilam lairi nomai kapsilam bagi pau sitaba dagi ngasi Congress Legislature Party CLP ki leader oiriba hanagi Chief Minister o ibobina lusingduna MLA ke Ranjit amadi MPCC ki marueba miyoi kya ngasi Haresur Gosmi gi mayumda laktuna thokiba thawdo dugi matangda yengsinkhre yengsin khongsat asiga mari leinana Haresur Gosmi gi mayumda pawgi mifam ama pangtokre mifam madur o ibobina phungdokibadi Congress na Bharat Sangvidhan bo aset pathajba thami Bharat ta leiriba tongan ba jati phurup kya singasi Ima amatana pokwi isu inaw ni haina lawi karigumba isu amagi matangda local TV channel ISTV amadi impact na singbada khana naina ba haibisi kari sukaidi adobo khana naina ba aduga mari leinana hana MCS officer oirambadagi thawaktagi pothaduna haujigna MPCC gi BP na Thaupuri Haresur Gosmi gi mayumda sakangdaba singna nomai kapsilambagi thawongsa tharamba sikanem tawi masida natana ngarangsu MPCC ki office mamangda mai tharambadana tana phata haudi amadi yerum apumda singba langsinduna mangol oidana lebak masata daba thawong sa tharamba si atamna Congress party bu singnabani haina lawi magna makhatana hai Haresur Gosmi gi yumgi gate mamangda gi kapsilama nungmai round tara duna yumgi sarukta supali kapsilama nungmai tokning sing mari lenaba police na recover tokre marik suma pau police leramgani Maduna matamsan action lobirakani haina lawi satharagli thawong si lamdam asi democracy lehalaroi dictator sasan chalairagani haibadu takani ngasigi malem dictator sasan haibadu leitre adubu Manipur ri dictator sasan ama satharagli ba si matam kuiroi numai kapsin megi thawong asi angang da kihan bagum taroklibra Congress party di kihalak satkadapa party nati Bharat Nikha tamna buhona bada Congress na lokipa thawdang awana kaya thingna ki haibisi miyamna khangbigadabani maduna numai kapsilambagi thawdo do akan mamona kanem tawi kihalak pasina Congress hena thawna hapkani makhatana Congress ki lusimusing kihalak tarabadi Manipur democracy leirabra leitrabra democracy kanana kan mangamgadari haibu gohang ama lakan hena spungdukhi Hiramasiga mari leinana Haresur Gosmi masama ka pauksi esiga wari saba matamda phongdo kibadi sakangdabi singna ngarang ihing nongyai matungna nongmai round tararom kapsilakhiba aduda yumgi thongrang mayada su nongmai maru ani umpanki nongmai kapsilakpa aduda imungda angang lerik padun leki maduna imungi miyoi singda atamna na satharakpu oigani haina lawi thawdo asigi matangna mari leinaba police report tokre khudakta police ki kangbu laktun inquiry tokre loinana sakangdaba singna kapsilakhiba nongmai tokning tarasu police na recover tokre satharagli bathaba siyamna pangdabagi thawongni kanem tawi haina phongdokhiadi atopa paomana magi kanglup khaki thabak tawbuda atai phurup singi mayokta leirabadi amukon yaba ngamloi popi thari bisina government control tawba urea matokram na phanglibano nando luwang Manipur gi singda popi thabada seasonary chemical fertilizer asi kadai dagino matokram na popi thari bisina government na control tawba har phanglibano MLA kyan agriculture department gi magi assembly constituency da yena bani haiduna laukiba har singa dugi maraktagi popi thari bisingda yawbu yawbra haibisi khara kupna Manipur lenga ana check tawjahningi MLA singna su makhoina lauri bahar singa du makhoi gi assembly constituency da maram saba mongna loinamak sijinabra haibadasu khara khupna yingsinbiu haina Manipur lengakta amukogi president Fairoism Nando Luwang appeal tokre wafam singa sikwa kaithil akham laikai community hall all Manipur United Clubs Organization amukogi kuntra subu mafo khumon thoramda amukogi president Nandona president ki role piraduna phungdokibani magna makhatana hai Manipur integrity purakna bohona bada community based organization singna khara liberal oina thabak tawba matamoire community based organization singna magi community gi welfare gi thabak adubudi amukona pukning thogali adubu magi kangluptu
Kanglup tu khaki thabak tawbuda atai furup singi mayok ta lairabadi amoko na matam pumbada yaba ngamrai ki magna hai Manipur gi singda siroi lili amadi zuko lili satpegi malem sinma thungna maming satlambada haujikti popi paktakna hobagi damak maming salakpada natana mafam kyara wathok makoloire singda paktakna tharamba popi pambi sing Manipur lengana akhanaba mission am oina yanthapadasu thamoi soklaba Popi tharamba kangbu singduna ningba kaiduna thanglakadaba khongthang adugi mayona du kamdauna oidoino haibisi munna Manipur lenga amadi miyamna nainaba sungani maramdi popi thariba kangbu singi manungda tawba ngamba amadi matungda mi mayam ama innaba kaya su yorumgane ki magna hai Manipur hauzik license gan pairiba singna thuwaliba violence ki thabak sing thingnaba Manipur lenga na lokholiba thabak sing adu khare hena khongjel yangsinbiyu Manipur hauzik thokliba violence asi karama makhalgi violence no madugi horakpham du karino haibadu kumna thidolaga Manipur si ingtapa lamda mama oina baleng ana hona biyo maduda amukona angama mating pangjage ki ngasigi tharo maduda amukogi president phairoism nandoluwa amukogi advisor ito tongbram poire laimerol maira paibi apunma Manipur gi president longjap memso bimadi all Manipur atai Phangle club organization gi president Firing Zimayum Manawar Alina President members yung oina sarugya kiyadi ato papaw madana Susri Anusuya na Manipur gi governor oiragani Maharashtra gi governor Bhagat Singha Kosyari amadi Ladakh gi governor Radhakrishnan Mathurna makoi gi governor from the resign to the Bharat ki President Draupadi Murmu na ayaba pikre loinana India gi state taraga humdo gi governor sing nauna appoint okre Hana Chhattisgarh ki governor oirambi Susri Anusuya na Manipur ki governor oina phampuragani aduga Manipur gi hana governor oina thawpuramba La Ganesana Nagaland ki governor oiragani Maharashtra chief minister N Birena Susri Anusuyna yugyebu Manipur ki governor oina nauna thawpu holakpada harau tiamba phongdokre chief minister ama ki Facebook page ta thagat pawor lamada hairibadi governor Susri Anusuya gi leadership makhara lamdamasi ki praja miyamna soidana sakhatpa progress level leba ama uba soidana fanglagani haibagi thajaba lei haina phongdokli aduga hanagi governor La Ganesana Nagaland gi governor oina sakhibada yaipapa oisanu haina sa phongdokre amaromda Rashtrapati bawa New Delhi na ngasi thokiba notification amana nauna governor oina hapkhraba sing adudi Lieutenant Generals Kaiwalya TV Krams Parnaikna Arunachal Pradesh governor Lakshman Prasad Asarayana Sikkim ki governor CP Radhakrishnan Jharkhand ki governor Shiva Pratap Shuklana Himachal Pradesh ki governor Gulab Chan Katariana Assam ki governor Justice Retired S Abdul Nazir na Andhra Pradesh ki governor Biswabhushan Harisana Chhattisgarh ki governor Pagu Chauhan Meghalaya ki governor oina khankhre haina su pausna makhatana palakli amaromdana Nepal International Film Festival gi damakta subedar khalakli Salibese sigi March tang taraga turuk ki kunga faw Nepal ki kunung Kathmandu da pangtokadaba Nepal International Film Festival 2023 asida Mount Everest Award Competition da yawnaba documentary film subedar khalakpada yawre hari Film Festival sigi namakta malem gi lebak yang ki manga digi film sanga thajilakpada film mogdraga manga khangatpada International Documentary Film Session gi dama film taraga mari khangatpada India digi ani yawbada Manipur India gi film subedar yorakpani Film simiye hum haibidi ts Rolly Bins G Devadarshan amadi A Devabarta na punna direction pibani film si minute kungnithu sangi film si Anglo Manipur War 1891 asoba thaudang lokiba subedar Niranjan Singha Setri da yumphamoy film ni soidi atopa paw madana Nungsinabi Nupi ga Chatminakhiba Nupa ama Sangobung da Ashiba Hakchang oina Phangle Nungsinabi angang mamasugi swift car amada tongduna punna Chatminakhiba Nupa ama Kangpo police station gi manungsanba Sangobung gi singyagi mafam amada Ashiba Hakchang oina Phangle Ashiba Hakchang oina phanglaba mi asi Imphal West district gi Singjamai police station manungsanna Kaukaithel lamdong dagi akoijam Nongan ba kuntragatre apopo lekhidraba pilot AK laingam kawi imung manung gi miyoi singna pauksi siga wari sanaba matana lekhidraba na si laimaram da resort amada hangduna hauji masamang na salaiduna leibini ngarang resort asida sakhibadagi maki Nungsinabi Nupi Sonia kaubi sina thorak angang masugi swift car amada koiba Chatminakhibadagi halakhidabani halakmandabadagi
ngarang numidang pung tareta yumgi miyoi singa telephone da tawba matamda network ki khudong saba phangdabadagi ningthina sanaba phangdabadagi pau phaunadana leirakhibani imung manunggi miyoi sinanga sina asigi khungul lirakpa matamda kangla tombi police station gi manung sanna sangobung hairiba singa labuka tainaba construction site amagi mayada Ashiba Hakchang oina phamangam khibani magna sidunu leiramliba mafam adu I taiba nung kharasu taadun leirami aduga makhoi anina Chatminakhiba car adusu Ashiba Hakchang taaduna leiba aduga irap lapnadana leirami mangonda yaukhiba mobile phones wallet singba yorami leikidraba miyoi sika Chatminakhiba Nungsinabi Nupi asida telephone tawba matamna switch off tawduna leikre haina imung manunggi miyoi sina pausi sida phungdorakli amaramda kangpopi police na sunga sinungthil pung amariram taba matamda miyamna Ashiba Hakchang ama sangobung na leiramle habigi pau pirakpadagi police ki kangbu thaudok thokpham da sangsinbada Ashiba Hakchang adu thingnare makhatana Ashiba Hakchang adu forensic science ki kangbuga lokhotna bakana honari Ashiba Hakchang gi manakta kanamata changhandana thami hairenesu pau sita palakli amaromdana bus accident de handlemel leikidre driver sokle ngase yupung taret makhairam taba matamda Imphal dagi sapramaina tamna sen yaisna haina thaba passenger puba bus MN012127 Saknai police station ki manung chanba Saknai bazar yoramdai da accident thokpagi thaudokta gari edugi handyman thaudok thokpam da lekhidre loinana driver amadi second driver aso apanang lehadi lekhidraba handyman adugi maming sagolsem angau thol sei taraganipan apokpa lekhidraba ayingkawi uchiwa leirak asawbadagi nahari soklaba driver amadi second driver hauji rims ta lekanari lekatnari ba ani si driver adugi maming loitang khunawdagi naurem bijen singa sei kuntragam te apokpa ibosa amadi second driver adugi maming na case ibosa kawi pasoidagi nahari thagdok thokpam dagi phangba pawgi matung ina de passenger amata yauduna thorakriba yaisna bus adu atopa gari amaga bagal lokhanaba honabada lambigi nakalomda haithaduna accident thokibani thawdok thokpam Saknai police ki kangbu sangsinduna yengsinbagi thabak sathakreadi makha satharak poina kangla pawdige to papaw mana leikhidraba RPF ki president irengmam saurengi mafamda Sorepa gi central committee na yowol gi ikai khumnaba pirakli miyamna ikai khumnariba yowoloi lusingba RPF ki president irengmam saurena masagi anaba mana kumza English ngani kunguhumdo gi February sachet taragi ayuk pung tara makai tabada lekanaba ngamdana khanghaudana leikidaba sida Sorepa na thamoisona awaba phongdorakpaga loinana yowol gi ikai khumna pirakli laikhidraba yowol gi lusingba sikumza English ngamaga samapan ge yangkai ge taret ki November anida khagempali huidrom lekai da laikhidraba irengmam ibom samadi tongbram ningol irengmam ongbi jamuna ani gi masanupa ahum pokgi manungda mahangna hal oina phangjakhi haina lona thingkraba Sorepa central committee kangleipa ki chairman toijam ibo sauna khuyekpi dun thadurakpa sirolamana haidi irengmam saurena si punsi ki ngalinge matamdi RPF ki yowoloi oirakpaga loinana kumza English ngamaga samapan ga maudra dagi saliba kumza English ngani ga kunga humdoye sida punsi gi aroiba mikku phawba RPF ki president oibaga loinana apun makanglaipak Manipur amadi Westia gi sangsiliba yowol sigi mapung oiba lusingba ki thawai pubiramba lusingba mani mak mabuk mapau phaba ingtapa yowoloi singbu nungsina loina biba kanglaipak Manipur amadi apunba Westia lamdam gi damak sangsiliba yowol lanthinga sigi damak asanba miyeng pibiduna yowol lanthinga sipu lusing biramba miyamgi asangba lusingba mani apunba yowol lanthing ama sangsil minana bagi damak kanglaipak Manipur gi yowolup singi apunba lup korkom gi convener oina yowolup khudingmak amata oina punsin na minaduna ningtam yowol lanthing sangsil minana ba sok thaba laitana khotna biramba yowol lusingba mani miyamgi yowol lusingba RPF ki president saurena manung matam sadana khangawdana laikidabada sangsilak liba apunba yowol ihawsida mengkhatpa ngamnaroidaba ahangba madi adumak lehoragani makna pamjaramba yowol lanthing adugi khudung ina aikoi yowol khudingmak sangsiminaba ngamboirasano loinana Sorepa gi central committee amadi yowol besigi loploi punamakna minute ani tumina leptuna laikhidraba lusing purel gi mafamda ikai khumna jaba pijabagi tharamap lop asigi central headquarter amadi loisang punamakta pangtokre loisilakpada amuka suhana laikhidraba yowoloi lusingba RPF ki president irengmam saurena manung matam sadana laikhidaba sida Sorepa na thamoison awaba madi ikai khumna pijabaga loinana korkom RPF lebak miyam amadi laikhidraba lusingba sigi imung munungi awaba da sarugyazari haina Sorepa gi central committee na lebak miyam gi mafamda phongdorakli laikhidraba lusingba mak ingna signa pothabo oirasanu hainasu pausida makhatana phongdorakli
Makha sathrak point manaba pausi digi tentang na topa maruiba pau khraga myam na thamjage WMC ki Thobal District Committee semkhre World Mighty Council ki makada Council sigi Thobal District Committee semkhre WMC ki Chairman Hayes Navasyam WMC Manipur ki President Yu Kunjo yauna khangabok ta phamkiba mipam amada WMC Thobal District Committee sinbigi warep lokhibani Dr. Y. Mahendra Kumar na mayay tangbal lorga phamkiba mipam aduna warep matung ina nauna semlaba committee adugi thaupuba Oina L Zibana convener aduga TS Tampasnana ko convener oina khanki Mas Thobal District ki manungda leiba miyoi singna World Mighty Council yaubiningba leirabadi telephone number sing 9366264770 natragana 8132969735 ta pau phaubirakpa yagani hairensu pausna phungdurakli Amaromdana Rashtriya Swayamsevak Sangha RSS ki Sangha Parisep Barga pangthokre RSS की बसिखोंग मंडल नसिंदना RSS की परिसे वर्गा RSS saktak gi kem ngasi basikhong bazar pangthokre tharamaduru athoiba mithulen oina saruk yaraduna RSS Manipur pranta gi sharerik pramuk binanda khundrak pamna haikibada sangha RSS ki matangda khangananaba lambi di sangha gi maming Rashtriya Swayamsevak sangha bo hogdokpiramba Kesab Baliram Herjwer gi punsi wariyamadi sangha gi prarathanani sangha da yawa mibu Swayamsevak haina kawi Swayamsevak singdi kanagumba misak amatagi thawinsin yaudana imalewakna mangda thamlaga miyoiba jati amadi samaj ki yefhanabata tawba misakni adubuni samna ima sangha sideba sigidamak isana yazana thabak tawnaba sem saduna leiriba Swayamsevak singi khanglup amani haina RSS की शारीरिक प्रमुख असिना मकातन हाइकी केसब बालियम हेजवाना इंग्लिश मगसम पन कुनग मंगा लिंखत किबा संघा मालेम द ख्वाइदगी चावबा वॉलंटरी ऑर्गेनाइजेशन अमा ओइरे अमसुम इंग्लिश निगा कुनग मंगा मियामगी सेवा तौरक सही सामा फारगनी मणिपुर संघा इंग्लिश मगसम पन का हुमफुग मंगा दिगी हौरगा ngasi फावब लेप लेतन मियामगी येफनबा थबक थौदा क्या तौदुना लाकली सोहाइरी Masigi mahi oina Manipur gi lekai ayamada sangha gi Swayamsevak leide amadi thabak thoramsing mapung phana pangthokpa ngamle haina sumang haiki losilakpu oina to papaw mana miyamdagi namthak tawduna sil talamba ama lokap yokre mobile phone gi kuthangna tungan bamiyoi singdagi namthak tawraga sil talamba miyoi ama cyber crime police station Manipur faraba matung ngasi duty magistrate Imphal West ki court puthoklaba matung tha sigi taraga mari phawna mit mari ni police custody remand laktokre Police custody remand laukthakhraba miyoi asigi mamingna Adil Khan sai kungamari apokpa makak mayum Islaur Rahman kawi Thobal District ki Lilong Samru thongdagini pharaba miyoi singasi duty magistrate Imphal West ta puthorokhiba aduda cyber crime police station mochilaga APP na haikibada Thobal District ki Lilong horibilom mangadagi Sabir sai kungani pan apokpa lekhidraba Seraudin kauba miyoi amadagi pharaba Adin Khan hariba miyoi sina Samruthong Laumanga digi Oscar haiba ma khangnaba miyoi amagi maming sizinaduna tangkak anirak lupa lising taraga mathu amadi lising manga punna lupa lising taraga truk laukthokre haiba senpam si equis asina pirakpa Paytm amasum phone pay hangba number gi kuthangda thakibani makhatana lupa lising taruk amag thara o haiba digi singnaduna seladu thakidre makhatana thagdo asigi matangna cyber crime police station na complaint file torapadigi cyber crime police station satharaku investigation da Adil Khan hariba miyoi si fogat pangamkhibani Adil Khan asi mamangda atop miyoi kyadagi sel lawbada senaba miyoi ni maramaduna miyoi sigi mathakta makhataba investigation mathau tari haina police custody remand pinaba clear tokhi Kona wapam matu tarba matungda Adil Khan tha sigi taraga mari fawba police custody remand pikibani aduga haujiko ina di paw si matang asa lusinjarage amasum meampun anawba update ngamina sen su channel sigi mekedigi meangi fam thamjari